Laibag asigi Finance Minister Nirmala Sitharaman handak puthokhiba Union Budget 2026-27 asi yamna historic oiba budget amani haina BJP Manipur Pradesh na fongdorakle Imphal gi thambal sangle na pangthokhiba pawgi mifam amada BJP Manipur Pradesh ki Vice President Nongthombam Nimbas na budget asida naha singbu empower tawba haiba singda mitheng thamli sarukahum thokna table tawkhiba budget asida Pothok puthokpagi chang hengat hanba industrial sector, small, medium and micro enterprise, infrastructure haibana chingba singasida ahenba mitheng thamli masida atma nirvar ohennabagi miyamgi apamba amadi chawkhat thaurangi thabak thauram singda mapung fahanba yauri haikhe lomi sing differently able person singbo kunai asida thong manana hinganabagi damak makhoida akhanaba training piba makhoibu chawkhat hanba fibam fagal hanbana chingba kaya amasu yauri Ranchi amasung Tejpur da laiba National Mental Health Institution ase Apex Institute ta upgrade tawba laibag asigi school lising tara manga semgatuna digital talent boost tawnaba budget asina mitheng thamli nupi macha singi damag education ge fibam hena fagal hannabagi damag laibag asigi state khudingmak ki district khudingmakta hostel sanabagi wafam yaure budget asida laibag asibu hiram khudingmakta khumang chausinaba atma nirvar varatama ohennabagi thaurang sing yauri haina nimbasna fongdorakhi Handaki union budget si niyam gi oiba budget ne Manipur da akhoi haugiba 2023 dagi thoiba irang sinda saitheng nangiba singsigi special package union budget ta haptagasu honorable home minister khuthang dagi akhoi gi tongan ba makhoi gi package piak nabagi sem sadana leire haibisimdi akhoi daraga leire aduga khitana tongan ba ministry singdagi MSME da oiro natragana urban housing da rural housing da makoi tawya ba thabuksing tawnanabagi sem sadana leire aduga congress ki allegation simadi makoi opposition nama tawni akoi sama makoi gi apam du chapchana hendokna tawraga samadu makoi da penadi leiro